Ibrahim alayhissalamna sandoklampa din dharma yamna kuina leramde mafam khudingmakta amukka murti latpa haurakhi miyoibasingna Allahga loinana murti latpasu hauraklami masina Allahgi manak yongnabagidamak lambi amani haina khanba hauraklami madudi Allah da haijabada Allah na yabinabagidamak changdaba yadraba posak amani haina khalami asum tawduna makhoigi awaba ama lakpada murti adubu korami makhoigi awabadu haizarami aduga makhoigi aningba apamba adusu makhoida haizarami Hazrat Ibrahim alayhissalam nadi mapu amakhaktabu thajabani aduga masibu miyoibasingda lautokpani aduga mapu mayam latpa amasung murti latpadagi thapna leijabani adubu makhoising asina mahakna tambiramba adu kauthokare aduga murti singi sebaroi oikhare adu masi hekta oikiba natte masidasu matam kaya haukhirami asum tawduna matam kaya haukhare khandan kaya haukhare matam kaya haukharaba matungda sip tawbagi khongpam chetchin khirami masigi sip tawba haibasi kadaidagi lakibano murti lat pasi kadaidagi sandorakhi haijaba tarabadi arabta leibasingna Ibrahim amasung Ismail alayhissalam bu aduki matik yarami amadi nungsirami Kaaba asi makhoi anina sarambani maram aduna makhoina Kaaba bu aduki matik nungsirami Kaaba bu nungsiba asitasu aramde Kaaba gi manakta leiba nungsing adubusu nungsirami masidagi khungpham ama hinjindona nungsing adu semdok sajin torami aduga makhoigi apamba mongda semlami makhoigi apamba mong aduda makhoising adugi apamba maming tholami aduga makhoising adubu mafam amada thamlaga latpa horami thajana amadi nungsina makhoida pot paisa katlami makhoigi maming lauraga makhoigi apamba adu nirami asumna tawragadi makhoigi apamba adu makhoigi murti aduna Allah da haijagani makhoigi aningba apamba adu makhoina Allah da haijaraga yahanbigani amasung akhirita hingba ngambagi lambi ama oigani haina khanki makada ahanba changpa murti adudi khana kabada khinba hubbal haiba murti asini masibu purakhiba nupa adudi Amrawa bin Luhyini mahak asi langphai ama chatlami lambida mafam ama fauraga chatpada mafam aduda miyamsingna murti latnarami magna madubuda masidi yamna phabani haina khalami mahakna makhoida aingondasu murti amakhakta pibiyu masi aina aikhoigi leiriba mafam aduda pujage aduga aikhoisu masibu lachage haina haizarami miyamduna harauna yarami asum tawduna mahakna murti adu makada puraklami asum tawduna mathang khana kabada murti sing lakpa horaklami makhoising adugi manungda maming chatpa Isaf amasung Naila hairiba murti ani asisuni masi jamjamgi manakta khilami matam aduda jamjamgi mafam adu phajana koisillaga thamlami adubu murti lomda lukhibana jamjam karamna lakhi haibana chingba kakthokkhirami asi khakta sunatana ayambana khungang khudingmakki makhoigi murti singsu khilami makhoising adui manungda ahanbada Uzza masi Qurayshki khwaidagi chawba murtini ani subada Lat Shakif koba taifki kanglupni makhoigi murtini Manat Madinagi maming leraba achawba kanglup ani Oes amasung Kharj masi makhoigi murtini masita natana atopa murti kayamaronsu lerami Kabasi Ibrahim alayhissalam amasung Ismail alayhissalam makhoi anigi senglaba khusing aduna semlamba yum aduni makhoina wakhal yamna chawjana sajaki masibu sabada mangkaya taki maramdi tauhid ki center ama oiba haibadi Allah amakhaktani haibasi sandokpa mapugi khwaidagi chawba yum ama semba adubu makhoina madugi matung ilakhide center ama
oinanaba semba kaba adu murti singi center ama onkirami Allah amakhaktani haibagi kholau laufam oigadaba adugi muhutta sirk tawgadabani haina lauthopam ama oikirami makoina Ibrahim alayhi salam na sandok charamba adu haiba indaba oikirami hujikti makoina ningba phawbu ningsingdre madudi mafam asidagi Allah amakhaktani haibagi kholau laujaramba adudi thadokhrага makoina masibu kari semlakhibano karigi semlakhibano haibadu phawba kauthokiduna murti latpadagi hena phaba atai kari sulaite haina khalammi mapana machabu murti latpabu singnei haiduna lan horak paga loinana kanglup adugi yeknaba onkhiba adu ngasidi Ibrahim alayhi salam gi machu singna murti singda thawai lupkhirami